ꯑꯣꯏꯒꯗꯧꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯅꯈꯣꯏꯁꯦ ꯖꯥꯇꯤꯒꯤ ꯂꯟꯁꯨ ꯍꯥꯏ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯈꯣꯏꯗ ꯑꯁꯥ ꯈꯨꯗꯤꯡꯃꯛ ꯊꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯈꯣꯏꯁꯦ ꯌꯥꯝꯅ ꯏꯅꯔꯖꯦꯇꯤꯛ ꯑꯣꯏ ꯄꯋꯥꯔ ꯑꯣꯐ ꯗꯤ ꯅꯦꯁꯟꯅꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏꯅꯩ ꯗ꯭ꯔꯒꯁꯦ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ drugs are the substances which can change our mental and physical status of a person. ꯑꯩꯈꯣꯏꯅ ꯗ꯭ꯔꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯆꯤꯟꯖꯥꯛꯁꯦ ꯆꯥꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯂꯩꯖꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯝꯕ ꯃꯇꯥꯡꯗ ꯀꯔꯤꯗ ꯁꯤꯖꯤꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯅ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔꯁꯤꯡꯅ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯤꯡꯁꯦ ꯂꯥꯏꯌꯦꯡꯕꯗ ꯃꯈꯣꯏꯗ ꯈꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯃꯇꯝꯗꯣ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯗ꯭ꯔꯒꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯗ꯭ꯔꯒꯁꯦ ꯄꯤꯖꯔꯒ ꯃꯥꯒꯤ ꯑꯅꯥꯕ ꯆꯩꯅꯥꯗꯣ ꯑꯗꯨꯗꯒꯤ ꯈꯥꯡꯉꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯄꯥꯡꯒꯜꯗ ꯃꯥꯒꯤ ꯂꯧꯁꯤꯡꯗ ꯀꯔꯤꯝꯇ ꯍꯥꯟꯅꯒꯤ ꯅꯣꯔꯃꯦꯜ ꯄꯥꯔꯁꯟ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨꯒ ꯀꯔꯤꯝꯇ ꯈꯦꯠꯅꯗꯅ ꯂꯩꯕ ꯉꯝꯅꯅꯕꯒꯤ ꯁꯤꯖꯤꯟꯅꯕ ꯗ꯭ꯔꯒ ꯄꯣꯠꯆꯥꯛꯀꯤ ꯗ꯭ꯔꯒ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯋꯥꯈꯜꯂꯣꯟꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯥꯏꯟꯁꯦꯠꯁꯦ ꯆꯦꯟꯖ ꯇꯧꯔꯒ ꯃꯗꯨꯗ ꯅꯤꯁꯥꯒꯤ ꯏꯄꯥꯛ ꯑꯃꯗ ꯆꯥꯎꯗꯅ ꯃꯪꯂꯥꯟꯒꯤ ꯁꯤꯖꯤꯟꯅꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅ ꯃꯁꯤꯗ ꯍꯩꯅꯕꯤ ꯐꯪꯗ꯭ꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯥꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯈꯤꯕꯗꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕ ꯁꯤꯡꯒꯤ ꯃꯁꯤꯡ ꯊꯤꯕ ꯉꯝꯃꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯔꯨꯕ ꯂꯥꯏꯅꯥꯅꯦꯅ ꯍꯥꯏꯅꯔꯤꯕ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯍꯧꯖꯤꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯔꯤꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯤꯈꯤꯕꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯈꯟꯅꯔꯤꯕ COVID-19ꯒꯤ ꯂꯥꯏꯅꯥ ꯅꯥꯕꯗꯒꯤ ꯁꯤꯕꯗꯒꯤ ꯅꯤꯁꯥꯒꯤ ꯆꯥꯛꯈꯟꯗ ꯏꯄꯥꯛꯇ ꯇꯥꯎꯗꯅ ꯏꯂꯥꯛꯅꯗꯅ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡꯅ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯝꯕꯣꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯤꯕ staff, teaching and non-teaching and other related persons. ꯑꯩꯈꯣꯏꯅ ꯀꯦꯝꯄꯁ ꯑꯁꯤꯗꯒꯤ ꯑꯃꯁꯨꯡ Okay, number 1, 2, 3. Eikhoi Mayai Kaba drug. Thadoklashi. 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 Yarko video yarko.